ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯔꯤꯚ꯭ꯌꯨ ꯑꯣꯐ ꯅ꯭ꯌꯨꯁ ꯑꯦꯟ ꯏꯟꯐꯣꯔꯃꯦꯁꯟ ꯊꯧꯔꯝ ꯑꯁꯤꯗ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯟꯅ ꯅꯩꯅꯅꯕꯒꯤꯗꯃꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯍꯦꯃꯟꯇ ꯀꯨꯃꯥꯔ ꯅꯤꯡꯉꯣꯝꯕ ꯏꯗꯤꯇꯔ ꯁꯅꯥꯂꯩꯕꯥꯛ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯄꯨꯈꯠꯄꯤꯅꯤꯡꯕ ꯂꯩꯕꯤꯔꯕꯁꯨ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯐꯣꯟ ꯅꯝꯕꯔ 8132880336 ꯍꯥꯏꯔꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯄꯥꯎ ꯑꯗꯨ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯣꯝꯅ ꯃꯦꯁꯦꯖ ꯑꯣꯏꯅ ꯄꯥꯎ ꯊꯥꯕꯤꯔꯛꯄ ꯃꯇꯝꯗ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝꯁꯨ ꯅꯤꯡꯊꯤꯅ ꯍꯥꯞꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯍꯥꯟꯕ ꯄꯥꯎ ꯑꯣꯏꯅ ꯄꯨꯈꯠꯆꯔꯕꯗ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯄꯤꯈꯤꯕ ꯃꯇꯝꯗ ꯑꯐꯕ ꯅꯦꯁꯟ ꯑꯃ ꯁꯦꯝꯁꯦ ꯍꯥꯏꯔꯕꯗꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯁꯤ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕ ꯑꯗꯨꯒ ꯖꯔꯅꯦꯂꯤꯁꯁꯤꯡ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯃꯈꯣꯏꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯃꯌꯥꯝ ꯑꯃ ꯁꯤꯡꯊꯥꯕ ꯍꯧꯈꯤꯕ ꯀꯣꯚꯤꯗꯀꯤ ꯀꯜꯂꯕ ꯂꯥꯏꯆꯠ ꯃꯔꯛ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯕ ꯌꯥꯗꯅ ꯊꯣꯛꯄ ꯀꯤꯅꯗꯅ ꯂꯩꯅꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯔꯅꯦꯂꯤꯁꯁꯤꯡꯅ ꯄꯥꯎꯃꯤꯁꯤꯡꯅ ꯌꯥꯝꯅ ꯋꯥꯅ ꯄꯥꯎ ꯂꯧꯅꯕ ꯍꯣꯠꯅꯈꯤꯕ ꯁꯤꯕ ꯅꯥꯕ ꯀꯤꯗꯅ ꯍꯣꯠꯅꯈꯤꯕ ꯊꯧꯗꯥꯡ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯄꯥꯎꯃꯤꯁꯤꯡꯒꯤ ꯊꯧꯗꯥꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯍꯥꯏꯕꯅꯤ ꯃꯈꯣꯏꯅ ꯄꯥꯎ ꯏꯕ ꯃꯇꯝꯗꯁꯨ ꯈꯔ ꯈꯖꯤꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯋꯥꯍꯩ ꯑꯃ ꯁꯣꯏꯕ ꯃꯇꯝꯗ ꯂꯩꯕꯥꯛꯁꯤ ꯀꯥꯏꯕ ꯌꯥꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕ ꯐꯣꯡꯗꯣꯛꯄꯤꯈꯤ ꯍꯧꯈꯤꯕ 2012ꯒꯤ ꯃꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯖꯔꯅꯦꯂꯤꯁ 6 ꯍꯥꯠꯇꯣꯛꯄꯤꯈꯤ ꯍꯥꯏꯕꯅꯤ ꯃꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯁꯤꯕ ꯅꯥꯕ ꯀꯤꯗꯅ ꯂꯩꯕꯥꯛꯁꯤꯗ ꯑꯗꯨꯝ ꯄꯥꯎꯃꯤꯁꯤꯡꯅ ꯄꯥꯎ ꯂꯧꯕ ꯑꯗꯨꯒ ꯃꯦꯗꯤꯌꯥꯁꯤꯡꯅ ꯄꯥꯎ ꯐꯣꯡꯕꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕꯅꯤ ꯋꯥꯐꯝꯁꯤꯗ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤ ꯑꯣꯖꯥ ꯏꯁꯥꯃꯛꯁꯨ ꯍꯟꯗꯛꯀꯤ ꯏꯁꯇꯦꯠ ꯖꯔꯅꯦꯂꯤꯁ ꯑꯦꯋꯥꯔꯗꯇ ꯕꯦꯁ ꯏꯗꯤꯇꯔꯒꯤ ꯃꯅꯥꯁꯨ ꯐꯪꯕꯤꯔꯤꯕꯅꯤ DIPRꯅ ꯄꯤꯕ ꯋꯥꯐꯝꯁꯤ ꯈꯔꯗꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁ ꯗꯦ ꯍꯥꯏꯕꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 13ꯗ ꯄꯥꯡꯊꯣꯛꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁ ꯗꯦ ꯄꯥꯡꯊꯣꯛꯏꯅꯣꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯤ ꯄꯦꯔꯦꯠ ꯑꯍꯨꯝ ꯌꯨꯝꯕꯤ ꯑꯍꯨꯝꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯤ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯤ ꯌꯣꯠꯁꯕꯤ ꯃꯈꯣꯡꯗꯧꯅ ꯄꯨꯕꯅꯦ ꯍꯣꯏ ꯌꯨꯝꯕꯤ ꯑꯍꯨꯝꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯖꯨꯗꯤꯁꯔꯤ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯃꯅ ꯂꯦꯖꯤꯁꯂꯦꯆꯔ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯖꯨꯗꯤꯁꯔꯤ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇꯒ ꯑꯃꯇ ꯍꯥꯏꯖꯒꯦꯀꯣ ꯖꯨꯗꯤꯁꯔꯤ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯂꯦꯖꯤꯁꯂꯦꯆꯔ ꯑꯃꯅ ꯑꯦꯖꯨꯀꯦꯇꯤꯚ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯍꯣꯏ ꯑꯍꯨꯝꯅꯦꯕꯀꯣ ꯑꯦꯖꯨꯀꯦꯇꯤꯚ ꯑꯍꯨꯝꯁꯤꯅ ꯄꯨꯕꯅꯤ ꯎꯝ ꯌꯨꯝꯕꯤ ꯑꯍꯨꯝꯁꯦ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯌꯥꯎꯔꯒ ꯂꯩꯕ ꯑꯃꯅ ꯑꯃꯒꯤ ꯊꯕꯛꯇ ꯂꯝꯁꯤꯟꯅꯕ ꯌꯥꯗꯕ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯤꯅꯤ ꯍꯣꯏ ꯆꯞ ꯆꯥꯕ ꯃꯣꯏꯁꯤ ꯃꯄꯥꯡꯒꯜ ꯐꯨꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯤꯗ ꯄꯨꯔꯤꯅꯦꯕꯀꯣ ꯃꯁꯤꯅ ꯏꯔꯒ ꯂꯩꯕꯅꯤ ꯏꯔꯒ ꯂꯩꯇꯕ ꯑꯃꯈꯛ ꯂꯩ ꯍꯣꯏ ꯏꯔꯒꯗꯤ ꯂꯩꯇꯕ ꯑꯗꯨꯒ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯣꯏ ꯌꯥꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯌꯥꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕꯅꯁꯨ ꯌꯥꯕ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕꯅꯁꯨ ꯌꯥꯕ ꯑꯗꯨꯒ ꯂꯣ ꯈꯪꯕ ꯃꯤꯅꯁꯨ ꯌꯥꯕ ꯑꯗꯨꯒ ꯂꯣ ꯁꯦꯝꯕ ꯃꯤꯅꯁꯨ ꯌꯥꯕ ꯑꯇꯣꯞꯄ ꯄꯤꯂꯔ ꯑꯃ ꯃꯔꯤꯁꯨꯕ ꯄꯤꯂꯔ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯦꯗꯤꯌꯥ ꯍꯥꯏꯕꯁꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯦꯗꯤꯌꯥꯁꯤ ꯑꯣꯏꯀꯥꯟꯁꯤꯗ ꯃꯥꯒꯤ ꯃꯦꯗꯤꯌꯥꯒꯤ ꯃꯅꯤꯡ ꯇꯝꯕꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯩꯒꯗꯒꯦꯅ ꯁꯨꯝ ꯅꯩꯅꯔꯛꯄꯁꯤꯗ ꯑꯗꯨꯒꯗꯤ ꯃꯁꯤꯗ ꯄ꯭ꯔꯦꯁ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯑꯃ ꯂꯤꯡꯗꯕ ꯌꯥꯔꯣꯏꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞ ꯑꯃꯈꯛ ꯂꯧꯔꯛꯈꯤꯕꯀꯣ ꯃꯣꯏꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯊꯕꯛ ꯇꯧꯍꯟꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤ ꯅꯩꯅꯔꯀꯥꯟꯗ ꯑꯗꯨꯗꯤ ꯄ꯭ꯔꯦꯁ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯑꯃ ꯂꯤꯡꯈꯠꯂꯁꯤꯅ ꯍꯥꯏꯔꯒ ꯂꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯣꯏꯅ ꯃꯣꯏꯅ ꯄꯥꯏꯕ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁ ꯗꯦꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯇ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯨꯑꯣꯏꯅ ꯄꯥꯎꯃꯤꯁꯤꯡꯁꯦ ꯃꯥꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯕꯛ ꯇꯧꯔꯤꯒꯦ ꯗꯦꯟ ꯑꯗꯒꯤ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯁꯤꯡꯅꯕ ꯂꯩꯒꯦ ꯁꯤ ꯉꯁꯥꯏꯒꯤ ꯊꯧꯔꯝꯗꯨꯗ ꯆꯤꯐ ꯒꯦꯁ ꯑꯣꯏꯈꯤꯕ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯗꯨꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯃꯔꯣꯝꯗ ꯃꯥꯅ ꯍꯥꯏꯕꯗꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯅꯤꯀꯣ ꯂꯥꯛꯏꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯃꯦꯗꯤꯌꯥꯁꯤ ꯌꯥꯝ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯟꯕꯁꯤ ꯃꯥꯁꯤꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯔꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯐꯕꯗ ꯑꯣꯏꯕ ꯑꯗꯨꯒ
ꯃꯑꯣꯡ ꯆꯨꯝꯗꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯔꯒꯗꯤ ꯂꯩꯄꯥꯛ ꯑꯃ ꯃꯥꯡ ꯇꯥꯛꯅꯕ ꯃꯆꯥꯛ ꯑꯣꯏꯔꯛꯄ ꯄꯣꯠ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟꯗ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕ ꯁꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯦꯗꯤꯌꯥꯅ ꯑꯗꯨꯒ ꯐꯣꯡꯅꯤꯡꯉꯦꯅ ꯄꯥꯎꯁꯦ ꯄꯪꯐꯣꯡꯗ ꯐꯣꯡꯕ ꯌꯥꯄꯣꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯁꯤꯡꯁꯦ ꯍꯣꯏ ꯑꯗꯨꯅ ꯁꯤꯒꯤꯁꯤ ꯌꯦꯡꯉꯀꯥꯟꯗ ꯃꯦꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯃꯁꯛꯁꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯅꯩꯅꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯂꯥꯛ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯃꯔꯣꯝꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯁꯤꯒꯤ ꯄꯥꯡꯒꯜ ꯂꯩꯔꯕ ꯄꯋꯥꯔ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯁꯦ ꯀꯅꯥꯅ ꯄꯥꯏꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯅꯁꯨ ꯃꯦꯗꯤꯌꯥꯁꯤ ꯃꯣꯏ ꯈꯨꯄꯥꯡꯗ ꯊꯝꯕ ꯄꯥꯝꯃꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯒꯤ ꯄꯥꯎꯁꯤꯗꯪ ꯍꯥꯞꯅꯅꯕ ꯍꯣꯏ ꯃꯣꯏꯁꯤ ꯐꯩꯌꯦꯅ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯊꯝꯕ ꯄꯥꯝꯃꯦ ꯎꯝ ꯗꯦꯟ ꯑꯗꯒꯤꯗꯤ ꯒꯃꯦꯟ ꯄꯥꯏꯔꯤꯕ ꯀꯥꯡꯕꯨꯅꯁꯨ ꯃꯣꯏꯁꯤ ꯑꯐꯕꯅꯤ ꯍꯥꯏꯕꯗꯣ ꯃꯤꯌꯥꯝꯗ ꯎꯠꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯄꯥꯎꯁꯤ ꯐꯖꯅ ꯐꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯦꯗꯤꯌꯥꯁꯦ ꯃꯣꯏ ꯈꯨꯋꯥꯡꯗ ꯊꯝꯕ ꯄꯥꯝꯃꯦ ꯑꯣꯄꯣꯖꯤꯁꯟꯁꯨ ꯆꯞ ꯃꯥꯟꯅꯩ ꯒꯃꯦꯟꯒꯤ ꯃꯥꯌꯣꯛꯇ ꯃꯣꯏꯅ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯇꯧꯕ ꯌꯥꯅꯅꯕ ꯗꯦꯟ ꯃꯣꯏꯒꯤ ꯒꯃꯦꯟ ꯍꯜꯂꯛꯄ ꯌꯥꯅꯅꯕꯒꯤ ꯑꯗꯨꯝ ꯉꯁꯥꯏ ꯃꯦꯗꯤꯌꯥꯁꯤꯡꯁꯤ ꯃꯣꯏꯅ ꯈꯨꯕꯥꯝ ꯁꯦꯠꯅ ꯄꯥꯏꯅꯅꯕ ꯑꯗꯨꯝ ꯂꯥꯡ ꯊꯥꯛꯑꯒ ꯊꯝꯃꯦ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯌꯥꯃꯤꯟꯅꯕ ꯇꯥꯏꯌꯦꯕꯀꯣ ꯁꯤꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯣꯇꯣꯅꯣꯃꯤ ꯑꯃ ꯃꯥꯒꯤ ꯃꯅꯤꯡ ꯇꯝꯖꯕ ꯑꯃ ꯂꯩ ꯃꯦꯗꯤꯌꯥꯒꯤ ꯑꯗꯨꯒꯤ ꯃꯅꯤꯡ ꯇꯝꯕꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯣꯠꯅꯔꯛꯏꯕ ꯃꯥꯒꯤ ꯈꯨꯕꯥꯡꯗ ꯊꯝꯅꯕ ꯍꯣꯠꯅꯔꯛꯏꯕ ꯁꯤꯃ ꯇꯧꯒꯗꯕꯅꯤ ꯁꯤꯃ ꯇꯧꯗ ꯌꯥꯔꯣꯏꯒ ꯍꯥꯏꯔꯛꯄꯁꯤꯒꯤ ꯃꯔꯛꯁꯤꯗ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯝ ꯊꯣꯛꯑꯦ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯝ ꯊꯣꯛꯑꯦ ꯌꯥꯝ ꯆꯥꯎꯅ ꯃꯨꯛꯅꯕ ꯑꯃ ꯍꯦꯛ ꯂꯥꯛꯑꯦꯕ ꯑꯗꯨꯅꯅꯤ ꯉꯁꯥꯏꯒꯤ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯀꯦꯃꯦꯔꯥ ꯄꯥꯏꯔꯒ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯒꯗꯕ ꯃꯌꯥꯝꯗꯣ ꯂꯝꯕꯤ ꯃꯇꯥꯏꯗ ꯍꯦꯛ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤ ꯙꯔꯅꯥ ꯇꯧꯔꯤꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯔꯛꯄꯅꯦꯕ ꯍꯣꯏ ꯑꯗꯒꯤ ꯄꯥꯎ ꯍꯥꯏꯁꯤꯃꯛꯇꯕꯨ ꯃꯤꯁꯤ ꯃꯈꯜ ꯑꯃꯅꯦꯕꯀꯣ ꯊꯥꯒꯠꯂꯤꯈꯩꯗꯤ ꯍꯔꯥꯎꯅꯦꯕ ꯃꯤꯅ ꯃꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯄꯥꯎꯔꯧ ꯑꯣꯏꯅ ꯍꯥꯏꯅꯩꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤ ꯃꯈꯩ ꯐꯪꯉꯒ ꯁꯥꯎꯏ ꯂꯥꯏꯗꯤ ꯃꯈꯩ ꯐꯪꯉꯒ ꯄꯦꯜꯂꯤꯅ ꯂꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯅꯪ ꯁꯤꯕꯨ ꯂꯩꯔꯒꯗꯤ ꯆꯣꯡꯊꯣꯔꯛꯎ ꯑꯝꯇ ꯅꯝꯅꯒꯦ ꯀꯥꯏꯅ ꯂꯩꯗꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯒꯦ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯝꯕ꯭ꯔꯥ ꯀꯥꯏꯅ ꯑꯩꯈꯣꯏ ꯁꯥꯎꯅ ꯆꯩꯕ ꯂꯩꯗꯅ ꯍꯥꯏꯁꯦꯀꯣ ꯍꯣꯏ ꯁꯤ ꯃꯌꯥꯝꯁꯦ ꯂꯥꯏꯗ ꯃꯈꯩ ꯐꯪꯒꯗꯤ ꯃꯣꯏꯗꯤ ꯍꯔꯥꯎꯋꯦ ꯅꯨꯡꯉꯥꯏꯖꯩꯕ ꯃꯣꯏꯗꯤ ꯍꯣꯏ ꯄꯦꯜꯂꯦꯕ ꯃꯤꯗ ꯍꯥꯏꯔꯒꯗꯤ ꯁꯥꯎꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯣꯡꯉꯤꯕ ꯄꯥꯎꯗꯨꯅ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯍꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯅ ꯄꯥꯎꯗꯨꯁꯨ ꯑꯆꯨꯝꯕ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯐꯣꯡꯕ ꯄꯥꯎ ꯑꯣꯏꯀꯥꯟꯗ ꯅꯪꯗꯪꯗꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯝ ꯅꯪꯉꯛꯄꯅꯤ ꯑꯗꯨꯅꯅꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯄꯥꯎꯃꯤ 6 ꯁꯤꯈ꯭ꯔꯦ ꯅꯦꯁꯅꯦꯜꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤ ꯂꯥꯜꯍꯧꯕꯅ ꯍꯥꯠꯄ ꯌꯥꯏ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯥꯠꯄ ꯌꯥꯏ ꯁꯣꯏꯕ ꯌꯥꯏ ꯁꯣꯏꯗꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯨꯗꯣꯡꯊꯤꯕ ꯐꯤꯕꯝ ꯑꯃꯗ ꯄꯥꯎꯃꯤꯁꯤꯡꯁꯤ ꯂꯩꯌꯦꯅ ꯃꯥꯅ ꯍꯥꯏꯔꯤꯅꯤ ꯑꯗꯣ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯆꯞ ꯆꯥꯅ ꯃꯗꯨꯒꯤ ꯑꯋꯥꯕꯗꯣ ꯊꯦꯡꯅꯔꯤꯕꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯌꯦꯡꯕ ꯅꯩꯅꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯒꯤ ꯃꯨꯛꯅꯕ ꯂꯩꯕ ꯃꯐꯝꯁꯦ ꯃꯅꯤꯄꯨꯔ ꯍꯥꯏꯔꯁꯨꯀꯣ ꯑꯗꯨꯒ ꯗꯦꯟ ꯑꯗꯒꯤꯗꯤ ꯖꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯒꯨꯝꯕ ꯅꯥꯒꯥꯂꯦꯟꯒꯨꯝꯕ ꯁꯤꯗ ꯂꯩꯕ ꯄꯥꯎꯃꯤꯁꯤꯡꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦ ꯊꯥꯔꯛꯀꯅꯤ ꯄꯥꯎ ꯐꯣꯡꯉꯨ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯐꯣꯡꯗꯕ ꯉꯝꯃꯛꯇꯕ ꯐꯣꯡꯗꯕ ꯉꯝꯗꯕ ꯃꯇꯥꯡ ꯌꯥꯎꯔꯛꯑꯦꯕꯀꯣ ꯃꯌꯥꯝꯅꯗꯤ ꯍꯥꯏꯅꯩꯀꯣ ꯑꯁ ꯂꯥꯜꯍꯧꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯁꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯁꯜꯂꯤ ꯌꯥꯝꯅ ꯁꯧꯒꯠꯂꯤꯅ ꯍꯥꯏꯔꯝꯒꯅꯦꯕꯀꯣ ꯆꯕꯥꯛ ꯐꯣꯡꯉꯤ ꯀꯥꯏꯅ ꯍꯥꯏꯔꯝꯒꯅꯦꯕꯀꯣ ꯃꯗꯨ ꯁꯥꯎꯕꯤꯔꯨꯅꯨ ꯃꯗꯨ ꯐꯣꯡꯗꯕ ꯌꯥꯗꯗꯅ ꯐꯣꯡꯉꯛꯏꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯗꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯍꯛꯆꯥꯡꯒ ꯆꯞ ꯃꯥꯟꯅꯩꯕ ꯉꯁꯤ ꯍꯣꯁ ꯑꯣꯏꯕꯤꯔꯤꯕ ꯍꯛꯆꯥꯡꯁꯤꯒ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯑꯗꯨꯅ ꯆꯩꯅ ꯀꯜꯂꯛꯄꯗ ꯑꯗꯨꯝ ꯑꯅꯥꯕ ꯐꯥꯎꯏ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯑꯗꯨꯝ ꯁꯤꯅꯦꯕꯀꯣ ꯑꯗꯣ ꯊꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯕ ꯍꯦꯟꯃꯛꯇ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯒ ꯀꯩꯗꯧꯁꯤꯒꯦ ꯈꯟꯅꯔꯒ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯊꯥꯛ ꯑꯃꯗ ꯂꯩꯔꯤꯅꯤ ꯑꯩ ꯏꯁꯥꯃꯛ ꯐꯥꯎꯗ ꯄ꯭ꯔꯦꯁꯇꯒꯤ ꯄꯣꯊꯥꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯄꯣꯊꯥꯕ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯀꯅꯥꯒꯤ ꯃꯈꯥꯗ ꯂꯩꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯒꯃꯦꯟꯀꯤ ꯃꯈꯥꯗ ꯂꯩ ꯂꯥꯜꯍꯧꯕꯒꯤ ꯃꯈꯥꯗ ꯂꯩ ꯃꯤꯌꯥꯝꯒꯤ ꯃꯈꯥꯗ ꯂꯩ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯧꯗ ꯌꯥꯗꯕ ꯂꯩꯌꯦꯕ ꯑꯩꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯁꯦ ꯀꯩꯝꯇ ꯂꯩꯇꯦ ꯑꯩꯅ ꯑꯋꯥꯕ ꯑꯃ ꯇꯥꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯒꯤ ꯏꯇꯔꯗꯨꯗꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯌꯥꯝ ꯇꯧꯕꯅꯤꯍꯦ ꯃꯥꯗꯤ ꯑꯐꯕ ꯋꯥ ꯌꯥꯝ ꯉꯥꯡꯕꯅꯤꯍꯦ ꯅꯠꯇ꯭ꯔꯒꯅ ꯈꯨꯟꯅꯥꯏꯁꯤꯒꯤ ꯐꯅꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯄꯤꯕ ꯆꯠꯄ ꯅꯨꯄꯥꯅꯤꯍꯦ ꯍꯥꯏꯕꯁꯦ ꯍꯥꯏꯔꯣꯏ ꯃꯇꯨꯡꯗꯨꯗ ꯑꯗꯨꯝ ꯑꯩꯅ ꯇꯧꯕ ꯐꯣꯜꯁꯦ ꯑꯩꯅ ꯐꯪꯕꯅꯤꯅ ꯑꯗꯨꯝ ꯆꯠꯈꯤ
ꯍꯥꯏꯅꯦꯕꯀꯣ ꯃꯉꯣꯟꯗ ꯇꯧꯔꯛꯏꯕ ꯄꯣꯠꯇꯣ ꯀꯅꯥꯅ ꯇꯧꯔꯛꯏꯅꯣ ꯀꯔꯤꯒꯤ ꯇꯧꯔꯤꯅꯣ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏꯁꯦ ꯍꯥꯏꯕꯤꯅꯤꯡꯉꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯇꯦ ꯍꯥꯏꯕꯤꯅꯤꯡꯉꯥꯏ ꯀ꯭ꯂꯕ ꯂꯩꯇꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯇꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯔꯅꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯁꯦ ꯂꯥꯛꯄꯗ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯋꯥꯕ ꯈꯪꯕꯤꯕꯒ ꯂꯣꯏꯅꯅ ꯇꯧꯒꯗꯕ ꯃꯊꯧ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯠꯂꯤꯀꯣ ꯖꯔꯅꯦꯂꯤꯁ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯄꯤꯔꯦ ꯂꯨꯄꯥ 9,000 ꯄꯤꯌꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯥ ꯑꯃꯗ ꯂꯨꯄꯥ 9,000 ꯄꯤꯔꯦ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤ ꯁꯦꯟꯗꯨ ꯒꯃꯦꯟꯠꯅ ꯄꯤꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ ꯆꯅꯤ ꯈꯥꯏꯔ ꯑꯩꯈꯣꯏꯁꯨ ꯒꯃꯦꯟꯠꯇ ꯄꯤꯔꯤꯅꯦꯕꯀꯣ ꯍꯥꯏꯗꯤ 50 ꯇꯧꯔꯒ ꯄꯨꯊꯣꯛꯅꯔꯤꯅꯦꯕꯀꯣ ꯃꯤꯈꯜ ꯃꯃꯥꯡꯗꯅ ꯀꯩꯅꯣ ꯂꯨꯄꯥ 10,000 ꯌꯧꯍꯟꯒꯅꯤ ꯍꯥꯏ ꯍꯧꯖꯤꯛ 9 ꯂꯩꯔꯤꯁꯦ ꯁꯤꯒꯨꯝꯕꯁꯤ ꯈꯔ ꯌꯦꯡꯕꯤꯕ ꯐꯩ ꯑꯗꯒꯤ ꯑꯋꯥꯕ ꯇꯥꯔꯀꯥꯟꯗ ꯐꯪꯃꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯔꯤꯅꯣ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃ ꯍꯧꯗꯣꯛꯄꯤꯕꯁꯨ ꯐꯩꯌꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯈꯪꯖꯔꯝꯃꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯑꯣꯖꯥꯅ ꯊꯝꯕꯤꯕꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯍꯧꯈꯤꯕ ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯐꯥꯁ MRꯒꯤ ꯕꯪꯀꯦꯠ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯥꯜꯍꯧꯂꯨꯞ 5ꯒꯤ ꯂꯥꯜꯍꯧꯕ 38ꯁꯤ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯆꯪꯖꯔꯛꯈꯤꯕꯒꯤ ꯃꯇꯥꯡꯁꯤꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯔꯒ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃꯈꯛꯇ ꯐꯣꯡꯗꯣꯛꯄꯤꯈꯤ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯄꯤꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤꯗꯃꯛ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯅꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯍꯧꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯁꯨ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯈꯤꯕꯗꯨꯅꯤ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯊꯕꯛꯁꯤ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯅ ꯍꯥꯟꯅ ꯃꯌꯥꯝꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯉꯝꯗꯕ ꯑꯗꯨꯒ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯦꯜ ꯄꯋꯥꯔ ꯑꯦꯛꯀꯤ 1958ꯀꯤ ꯃꯔꯨꯝꯁꯤꯗ ꯇꯧꯅꯤꯡꯕ ꯇꯧꯔꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟ 6ꯇꯒꯤ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 15ꯅ ꯀꯣꯟꯕ ꯃꯐꯝ ꯈꯔꯗꯒꯤ ꯃꯁꯤ ꯂꯧꯊꯣꯛꯈꯤꯕꯒꯤ ꯋꯥꯐꯝꯁꯤ ꯄꯜꯂꯒ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯄꯤꯈꯤꯕ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯜꯍꯧꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯜꯍꯧꯕꯁꯤꯡꯁꯤ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯗ ꯃꯣꯏꯅ ꯏꯁꯨꯁꯤ ꯂꯣꯏꯁꯤꯟꯒꯅꯤꯅ ꯂꯧꯕꯁꯤ ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯍꯣꯏ ꯑꯗꯣ ꯍꯣꯠꯅꯕꯁꯨ ꯑꯗꯨꯝ ꯆꯤꯟꯗ ꯑꯣꯏꯅ ꯉꯥꯡꯕ ꯑꯣꯏꯅ ꯇꯧꯏ ꯍꯣꯠꯅꯕꯒꯤ ꯃꯃꯤꯁꯨ ꯇꯥꯗꯦ ꯁꯤ ꯄꯣꯠꯁꯤꯃ ꯑꯩ ꯑꯍꯥꯟꯕ ꯊꯝꯖꯒꯦ ꯁꯔꯦꯟꯗꯔ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯇꯧꯒꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯒꯤ ꯃꯔꯛꯇ ꯀꯥꯗꯔ ꯈꯔ ꯑꯗꯨꯝ ꯁꯔꯦꯟꯗꯔ ꯇꯧꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯇꯧꯒꯅꯤ ꯗꯦꯟ ꯑꯗꯒꯤꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯂꯩꯕ ꯀꯥꯡꯕꯨꯁꯨ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯐꯥꯕ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯖꯦꯜ ꯆꯪꯕ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯌꯥꯝꯃꯛꯑꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯁꯤꯐꯥꯏ ꯃꯌꯥꯝ ꯑꯃ ꯂꯧꯔꯤꯗꯅ ꯂꯧꯔꯤ ꯃꯇꯨꯡꯗ ꯅꯝꯕꯔ 4 ꯆꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯥꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯊꯕꯛ ꯆꯠꯄ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯐꯤꯁꯤꯅ ꯁꯦꯠꯂꯒ ꯑꯩꯈꯣꯏ ꯌꯣꯝꯁꯤꯜꯂꯒ ꯑꯩꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤ ꯈꯪꯗꯕ ꯄꯣꯠ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯗꯤ ꯃꯤ 10 ꯅꯠꯇ꯭ꯔꯒ ꯃꯤ 35 ꯁꯔꯦꯟꯗꯔ ꯇꯧꯕꯗꯨ ꯑꯩꯗꯤ ꯑꯗꯣꯝꯗ ꯂꯥꯛꯇꯦꯕ ꯃꯣꯏꯅ ꯁꯔꯦꯟꯗꯔ ꯇꯧꯔꯛꯏꯁꯦ ꯀꯔꯤꯒꯤ ꯁꯔꯦꯟꯗꯔ ꯇꯧꯔꯛꯏꯅꯣ ꯑꯥꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯀꯥꯗꯔ ꯃꯌꯥꯝꯁꯤꯡꯗꯨꯒ ꯃꯥꯒ ꯈꯠꯅ ꯆꯩꯅꯕ ꯂꯩꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯑꯥꯗ ꯊꯤꯅ ꯇꯧꯕꯤꯕ꯭ꯔꯥ ꯑꯗꯩ ꯃꯥꯅ ꯀꯔꯤ ꯂꯝꯆꯠ ꯀꯥꯕ ꯇꯧꯔꯨꯕꯗꯒꯤ ꯄꯥꯔꯇꯤꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯔꯛꯄ ꯂꯩꯒꯦ ꯑꯗꯩ ꯆꯦꯜꯂꯛꯄ꯭ꯔꯥ ꯁꯤꯒꯨꯝꯕ ꯃꯤꯒꯤ ꯁꯦꯜ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯨꯕ ꯂꯩꯕ꯭ꯔꯥ ꯒꯥꯏꯁꯦ ꯈꯔ ꯌꯦꯡꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯨ ꯅꯠꯇꯅ ꯂꯥꯜꯍꯧꯕ ꯌꯥꯎꯔꯝꯃꯤꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯃꯤꯡ ꯃꯥꯏ ꯊꯝꯃꯒ ꯍꯦꯛꯇ ꯄꯨꯊꯣꯔꯛꯄꯁꯦ ꯃꯁꯤꯅ ꯒꯃꯦꯟꯇꯗꯤ ꯑꯦꯆꯤꯞꯃꯦꯟꯇꯤ ꯂꯩꯕ ꯌꯥꯏ ꯑꯗꯨꯒ ꯄꯥꯟꯗꯝ ꯑꯃꯗꯨꯗꯤ ꯑꯩꯈꯣꯏ ꯐꯪꯕ ꯉꯝꯃꯣꯏꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯁꯔꯦꯟꯗꯔ ꯇꯧꯕ ꯄꯥꯝꯃꯤꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯒ ꯁꯣꯝ ꯅꯥꯀꯟꯗ ꯒꯃꯦꯟꯅ ꯇꯧꯔꯤꯕ ꯃꯤꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯃꯤꯒꯤ ꯄꯣꯠꯁꯤꯒ ꯑꯅꯤꯁꯤ ꯌꯥꯝ ꯇꯝꯅꯔꯝꯃꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯑꯩ ꯆꯨꯝꯗꯦꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯑꯩ ꯆꯨꯝꯗ꯭ꯔꯒꯗꯤ ꯃꯤ ꯑꯆꯨꯝꯕ ꯔꯣꯝꯗ ꯑꯩꯈꯣꯏ ꯆꯠꯄ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯆꯠꯂꯁꯤꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯃꯣꯏꯗ ꯄꯣꯛꯍꯟꯕ ꯉꯝꯃꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯕ ꯌꯥꯗꯦ ꯒꯃꯦꯟꯅ ꯀꯔꯤ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯍꯣꯡꯅꯕ ꯀꯔꯤ ꯇꯧꯔꯒꯦ ꯁꯤ ꯄꯣꯠꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯎꯗꯦꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯈꯔ ꯑꯗꯒꯤꯗꯤ ꯏꯃꯨꯡꯒꯤ ꯄ꯭ꯔꯦꯁꯔꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯅꯈꯔ ꯆꯦꯜꯂꯛꯑꯒ ꯁꯣꯝ ꯅꯥꯀꯟꯗ ꯈꯨꯠꯂꯥꯏ ꯄꯨꯔ ꯆꯦꯜꯂꯛꯑꯒ ꯁꯔꯦꯟꯗꯔ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯂꯥꯜꯍꯧꯕꯁꯤꯡꯁꯤ ꯂꯣꯏꯔꯅꯤꯅ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯂꯥꯜꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯄꯥꯝꯕꯩꯗꯤ
ꯃꯦꯟꯁꯇ꯭ꯔꯤꯝꯗ ꯄꯨꯊꯣꯛꯅꯕ ꯄꯥꯝꯕꯩꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯕ ꯇꯥꯕꯅꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯕ ꯇꯥꯕꯅꯤ ꯅꯣꯏ ꯄꯦꯟꯗꯕ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯂꯥꯎ then adagidi noi pedabsindo ai lerigida akhoi lerigida ayek amagi honaramagi law kari akhoi lepak se ningkha tamna lega pami anyway lepak ningkha tam pami ado wari sagi law wari saraga kamai to ningkha tam do no koto no anna akhoi kari hayu ge se kari hayu ge kamai to ge si torga themaga nawraga putoga wakalo nama leilariba misunderstanding mayam ji pau phongna na kada ꯇꯦꯕꯜꯗ ꯂꯥꯛꯀꯥꯟꯗ ꯋꯥꯔꯤ ꯁꯥꯀꯥꯟꯗꯗꯤ ꯑꯣ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯅ ꯁꯤꯅꯤ ꯃꯣꯏꯅ ꯇꯧꯕꯅ ꯁꯤꯅꯤꯗꯣ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯁꯤꯅꯦꯕꯀꯣ ꯁꯤ ꯄꯣꯠꯁꯤ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯄꯨꯔꯒ ꯂꯩꯕ ꯃꯔꯝ ꯅꯥꯕ ꯑꯩꯈꯣꯏꯁꯦ ꯑꯩ ꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯦꯟꯗꯔ ꯇꯧꯕꯒꯤ ꯊꯧꯔꯝꯁꯦ ꯊꯣꯏꯗꯣꯛꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯅꯠꯇꯦꯅ ꯑꯩ ꯂꯧꯖꯩꯌꯦꯕꯀꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯅ ꯀꯨꯀꯤ ꯌꯨ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯇꯧ ꯂꯩꯔꯦ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ इलेक्शन IMA ने तौरे अदे नगागी ग्रुप मयाम अमना अखोगी कनो तौलरगे अखोगी सीज फायर तौरगे लेरे वारोशन पोरानी सी अखोइना पिसा पिंगेदी वारोशन पोरानी लापदो आइबो हानुरे सीनियर सिटीजन वर तदोरे वदिसे इबोक्ता तौबुंगमद्रगा सही मंगाला कमाई तौगना कोई लालोबगी इशू बसुदो अन्ना शिमुकांतदी मसागी भाषण फजना बवांग बफालेना इस्मा तदरे तागतरी ओजाना याम मरिक सुमना थंबीबनी अदुगो ओजा MU गी लाइब्रेरी गी दा होबा उ पाम्बी चखोई चही कुंथ्रा रोम हेलबो उ पाम्बी कुंथ्रा रोम सी MU गी इंजीनियरिंग सेल गी मियोय सिंगना मसी यानथलंबगी वाफम खर MU गी महिरोय सिंगना BC दा मेमोरेंडम अमसु पिसन की हारिबा मेमोरेंडम मदुदा मसी हारिबा उ पाम्बी यानथतपदा चेनरिबा इंजीनियरिंग सेल गी मियोय सिंगी था अहुंगी अखोगी तोलोपो कौ हाइबगी वाफम नि मेमोरेंडम दुदा यावरि बिसु स्वाय मतंग सिदा कमाइना येंबी करी थंबिनिंग ओजा अखोगी मालेमगी ओइबा अवाबा मा हाइबा तारगदी अखोगी क्लाइमेट चेंज हाइसने अयिंग असागी खलसी काई होय कोई स्वाइदा नति मालेमगी ओइना काई हबको मालेमगी ओइना काई बसिदा अखोगी उनगी चिंजाव हाइतारेको अखोइना पुंसीदा उरोदबा अखोगी सिंग उन मनुंगी चिंगमनदा आगन लैब पोतो उनगी चिंजाव मयामगी मथंग निगायना तुमग्रबो अदुना समुद्रगी इमाइसी नोमोगी वाखलकपा मसिनम मरम ओइरगा समुद्रगी तोरबानदा हाइतारे मपानदा किदाबा सर मयाममा लुखिबा याबगी अकीबा लेरक मतम बोय देन अतोपा अमना ngasagi akhoi ai asagi kai thare nong sugu churum da mahumda nong ji hai hai din da suri adagi di manipur ai si lai gi leibag ni harami ne ba ko leiba nungai gra ba ndam da gi matam da su ka he na ing da ba un ga si ek mayam na mi lam da un noi na hai bane ba ko hai da nong gu chu bane ba na khujeng ga yau na chu ba fu yau na hoi lenjena hai ba ko to khoi sidana leita ba कालेंगी मतम दगा सी याम का हेना सादा हाल तारेको अदमाय तोरगा अदगे लेबाक लेहा वसिदा कोइसे थाब पोसिदा हाउ तोम त लेजादको हाइना होइना हुइ कपि ना पुसलकपा तुमबुंगबा सेंगदो फाइदा सारो फाइदा थाकानदि मति जेम लेइना आहाउ लेइने होय अखोइ लेबाक लेहा याम फबा दुबा केनो अमने अदो सिगी मयाम सिगी अवाबसी मालेंगी ओइबा अवाबसी कुनबगिदमक्तने केनो तोरैसे अखोगी COP27 नेना अखोगी मालेंगी ख्वाइदि वांगबा हाइतारेको प्राइम मिनिस्टर मयामदगी अचोबा अखोगी लुसुबा मयाम पुनमक्सी यावरगा नसागी इजिप्ट की कायरो दम फम हुजिसु फमिनेबको सिदा लेपाकी स्टोरी मोंग तो सि कमाय तौन फागदगे तदो सिगे सि अखोई नैनरगा लेरिगे मारकदा सोम नाकंदना अखोगी MU दा उ याथदि उ मसा थाय तौनि होगो मोइना दि हाय उ मसा थाबनि उ मसा थाबाइसे होय खंगेबको कमाय तौन उ मसा थागदा खंगे मोइगिदि उ मसा नतेनि उ मसाइदि सुमाइना मागी केनोमा बॉडी एमा लेरकांदा सुमाइना हाइडोर पोतो कक्कपै वानेबो अदो होजिक्सेदा गावदगिबो मसाबसु कक्थले अदुगा मागी स्टेमदसु थोरक कक्थपै वाने कक्थपै वाने कक्थपै मखुंग यालगना उ यानबा
ꯑꯗ ꯈꯔ ꯍꯥꯏꯒꯠꯂꯛꯏꯅꯦ ꯃꯣꯏꯁꯤꯅ ꯈꯔ ꯍꯥꯏꯒꯠꯄꯁꯤ ꯌꯥꯝꯅ ꯑꯗꯨꯝ ꯎꯕ ꯄꯣꯠꯅꯤꯗ ꯂꯦꯞ ꯋꯥꯡꯕ ꯈꯛꯇꯅꯦꯕꯀꯣ ꯑꯗꯨ ꯎꯗꯨ ꯍꯧꯒꯗ꯭ꯔꯥ ꯍꯧꯔꯣꯏꯗ꯭ꯔꯥ 50% ꯂꯩꯌꯦꯕꯀꯣ ꯑꯗꯨꯁꯨ ꯀꯥꯏꯗ ꯌꯥꯟꯕ ꯇꯥꯏꯕꯪ ꯃꯍꯩꯀꯣꯜ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤ ꯆꯂꯥꯏꯅꯅꯕꯒꯤ ꯗꯦꯟ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤ ꯆꯥꯎꯈꯠꯅꯅꯕꯒꯤ ꯍꯤꯡꯍꯧꯅꯕꯒꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯗꯦꯟ ꯑꯗꯒꯤꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯇꯥꯏꯕꯪ ꯃꯍꯩꯀꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯕꯒꯤ ꯀꯦꯝꯄꯁꯁꯤꯗ ꯄꯥꯡꯊꯣꯛꯏꯅꯦ ꯀꯟꯁꯔꯠ ꯄꯤꯔꯤꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯁꯨ ꯀꯥꯏꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯊꯥꯗꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯌꯥꯝ ꯇꯥꯟꯒꯗꯧꯔꯤꯕ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯃꯃꯥꯡꯗ ꯍꯧꯕ ꯃꯌꯥꯝꯗꯣ ꯇꯧꯔꯤꯅꯦꯕ ꯐꯖꯈ꯭ꯔꯕ ꯄꯣꯠꯇꯨ ꯁꯨꯃꯥꯏꯅꯒ ꯎꯒꯥꯏꯁꯤ ꯍꯧꯔꯒ ꯑꯗꯨ ꯃꯔꯛꯇꯨꯗꯒ ꯇꯧꯕ ꯐꯖꯅ ꯃꯐꯝ ꯑꯃ ꯂꯩꯔꯝꯕꯗꯨ ꯂꯣꯏ ꯌꯥꯊꯛꯈ꯭ꯔꯦ ꯁꯤꯅꯦꯕ ꯂꯥꯏꯛ ꯑꯗꯣ ꯃꯁꯤ ꯑꯐꯕ ꯈꯨꯗꯝ ꯑꯃ ꯅꯠꯇꯦ ꯑꯐꯕ ꯈꯨꯗꯝ ꯑꯃ ꯅꯠꯇꯦ ꯄꯥꯎꯆꯦꯗ ꯌꯥꯎꯅꯔꯦ ꯑꯗꯣ ꯎ ꯃꯁꯥ ꯊꯥꯕꯁꯤ ꯀꯃꯥꯏꯅ ꯊꯥꯅꯤ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤ ꯎ ꯃꯁꯥ ꯊꯥꯕꯒꯤ ꯃꯑꯣꯡ ꯅꯠꯇꯦ ꯃꯗꯨꯗꯤ ꯎ ꯃꯁꯥ ꯊꯥꯕꯨ ꯑꯗꯨꯃꯥꯏꯅ ꯊꯥꯕꯅꯤ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯥꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯊꯣꯔꯤꯇꯤꯁꯦ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯍꯟꯅꯤꯡꯗꯦ ꯃꯣꯏ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯜꯂꯤ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯆꯠꯅꯕꯤꯁꯤ ꯌꯥꯔꯣꯏ ꯃꯣꯏ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯈ꯭ꯔꯦ ꯎ ꯑꯃ ꯆꯥꯎꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯎ ꯑꯃ ꯆꯥꯎꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 30ꯒꯤ ꯃꯊꯛꯇ ꯆꯪꯉꯤ ꯑꯗꯒꯤꯗꯤ ꯃꯤꯔꯣꯜ ꯑꯃ ꯆꯪꯉꯤ ꯃꯤꯔꯣꯜ ꯑꯅꯤ ꯆꯪꯕ ꯌꯥꯎꯔꯤꯅꯦꯕꯀꯣ ꯁꯤ ꯈꯪꯒꯗꯕꯅꯤ ꯑꯗꯨꯅ ꯍꯦꯛꯇ ꯉꯁꯤ ꯍꯦꯛꯇ ꯎ ꯑꯃ ꯑꯥꯗꯩ ꯆꯥꯎꯅ ꯍꯧ ꯌꯥꯄꯣꯠꯇꯦꯕ ꯉꯁꯤ ꯊꯥꯔꯝꯃ ꯍꯌꯦꯡ ꯍꯦꯛꯇ ꯃꯄꯨꯡ ꯐꯥ ꯌꯥꯄꯣꯠꯇꯦꯕ ꯃꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯆꯪꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯁꯤꯗ ꯃꯇꯨꯡꯗꯗꯤ ꯎ ꯌꯥꯟꯒꯦ ꯃꯁꯥ ꯊꯥꯒꯦꯁꯤ MUꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯌꯥꯕ ꯑꯃ ꯂꯧꯕ ꯆꯪꯉꯦ ꯑꯗꯨꯅ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ ꯍꯥꯏꯒꯗꯕꯅꯤ ꯀꯔꯤ ꯌꯥꯟ ꯌꯥꯔꯣꯏ ꯍꯥꯏꯒꯗꯕꯅꯤ ꯃꯁꯥ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯒꯗꯕꯅꯤ ꯃꯁꯥ ꯊꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯅꯥ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯐꯣꯔꯦꯁꯇꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯌꯦꯕ ꯐꯣꯔꯦꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯌꯦꯕꯀꯣ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯐꯣꯔꯦꯁtkꯤ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯅ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯕꯣꯇꯥꯅꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯕꯣꯇꯥꯅꯤ ꯇꯝꯕ ꯃꯌꯥꯝꯒꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠꯀꯤ ꯇꯝꯕ ꯃꯌꯥꯝꯒꯤ ꯁꯤꯒꯤ ꯃꯣꯏꯒꯤ ꯋꯥ ꯑꯃ ꯇꯥꯔꯒ ꯑꯈꯪ ꯑꯍꯩ ꯇꯥꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯌꯥꯜꯂꯨꯀꯣ ꯁꯤꯃ ꯌꯥꯜꯂꯨꯀꯣ ꯁꯤꯃ ꯌꯥꯜꯂꯨꯀꯣ ꯃꯤꯕꯨ ꯈꯣꯡꯁꯨ ꯀꯛꯊꯠꯇꯔ ꯀꯩꯅꯣ ꯆꯥꯗꯣꯏꯁꯤꯕꯣ ꯎꯁꯥꯁꯤ ꯀꯩꯅꯣ ꯎꯒꯤ ꯃꯅꯥꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯁꯦꯟꯊꯥꯏꯁꯤꯁꯅ ꯃꯌꯥꯝ ꯈꯪꯉꯤ ꯑꯗꯨꯃꯥꯏꯀꯣ ꯃꯆꯤꯟꯖꯥꯛ ꯁꯨꯡꯗꯣꯏꯅꯦꯕ ꯃꯅꯥꯁꯤꯗ ꯇꯧꯔꯒ ꯃꯆꯤꯟꯖꯥꯛ ꯁꯨꯡꯗꯣꯏꯅꯤ ꯑꯗꯨꯒ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯤ ꯂꯧꯁꯜꯂꯒ ꯃꯆꯤꯟꯖꯥꯛ ꯁꯨꯡꯉꯤ ꯑꯗꯨꯒ ꯑꯣꯛꯁꯤꯖꯦꯟ ꯄꯤꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯗꯣꯏꯅꯦꯕ ꯑꯣꯛꯁꯤꯖꯦꯟ ꯄꯤꯒꯗꯕꯁꯨ ꯀꯛꯊꯠꯈ꯭ꯔꯦ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯀꯩꯗꯧꯕꯗꯁꯨ ꯀꯛꯊꯠꯈ꯭ꯔꯀꯥꯟꯗ ꯅꯪ ꯅꯊꯟꯗ ꯍꯤꯡꯒꯧꯏꯗꯤ ꯃꯆꯤꯟꯖꯥꯛ ꯀꯔꯤꯝꯇ ꯌꯥꯎꯗꯅ ꯃꯄꯤ ꯃꯔꯣꯟ ꯌꯥꯎꯗꯅ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯃꯤ ꯇꯥꯗꯕ ꯃꯐꯝꯗ ꯍꯨꯟꯗꯣꯛꯑꯒ ꯀꯔꯤ ꯈꯦꯠꯅꯕ ꯂꯩꯒꯦ ꯑꯗꯨꯅ ꯁꯤ ꯄꯣꯠꯁꯦ ꯃꯣꯏ ꯇꯧꯍꯟꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯌꯥꯎꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯌꯥꯜꯂꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯛꯎ ꯁꯤ ꯇꯧꯑꯅ ꯍꯥꯏꯔꯒ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯅꯕ ꯋꯥꯈꯜ ꯊꯥꯗꯕꯤꯌꯣꯅ ꯑꯩ ꯁ꯭ꯋꯥꯏꯗ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯣꯖꯥ ꯑꯔꯣꯏꯕ ꯄꯥꯎ ꯑꯃꯇꯪ ꯄꯨꯈꯠꯆꯔꯕꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯈꯪꯅꯔꯤꯕ ꯖꯣꯟꯁꯟ ꯕꯦꯕꯤ ꯄꯥꯎꯗꯔ ꯍꯥꯏꯔꯤꯕ ꯖꯣꯟꯁ ꯑꯦꯟ ꯖꯣꯟꯁꯟ ꯀꯝꯄꯦꯅꯤꯒꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥꯗ ꯁꯤꯖꯤꯟꯅꯅꯕꯒꯤ ꯄꯥꯎꯗꯔ ꯄꯨꯊꯣꯛꯏꯕ ꯃꯁꯤꯒꯤ ꯄꯥꯎꯗꯔ ꯑꯁꯤꯗ pH ꯂꯦꯚꯦꯜ ꯃꯥꯒꯤ ꯌꯥꯎꯐꯝ ꯊꯣꯛꯄ ꯆꯥꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯅ ꯌꯥꯎꯔꯝꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡꯁꯤꯡꯗ ꯃꯁꯥꯗ ꯁꯣꯛꯍꯟꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯝꯕꯁꯤꯅ ꯀꯣꯜꯀꯇꯥꯗ ꯕꯦꯁ ꯇꯧꯕ ꯁꯦꯟꯇ꯭ꯔꯦꯜ ꯗ꯭ꯔꯛ ꯂꯦꯕꯣꯔꯦꯇꯔꯤꯅ ꯍꯥꯏꯔꯤꯕ ꯁꯤ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯋꯥꯡꯉꯦ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯊꯥꯡꯒꯠꯂꯒ ꯃꯁꯤ ꯌꯣꯟꯕꯁꯤ ꯊꯤꯡꯖꯤꯟꯕꯤꯌꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯍꯥꯏ ꯀꯣꯔꯠꯅꯁꯨ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯅꯧꯅ ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯁꯦꯝꯄꯜ ꯂꯧꯔꯒ ꯃꯁꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯦꯁ ꯇꯧꯔꯒ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯨ ꯊꯥꯒꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯄꯤꯈꯤ ꯒꯚꯔꯟꯃꯦꯟꯠ ꯂꯦꯕꯣꯔꯦꯇꯔꯤ ꯑꯅꯤ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃꯗ ꯇꯦꯁ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯥꯕꯁꯤ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯀꯠ ꯂꯥꯛꯏ ꯑꯗꯨꯕꯨ ꯀꯣꯔꯠꯅ ꯁꯥꯕꯗꯤ ꯌꯥꯕꯒꯤ ꯑꯌꯥꯕꯗꯤ ꯄꯤꯔꯒ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯌꯣꯟꯕ ꯌꯥꯔꯣꯏ ꯃꯌꯥꯝꯗ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯂꯩꯔꯤ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯁꯤꯒꯨꯝꯕ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯁꯤꯒꯨꯝꯕ ꯑꯁꯣꯛꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯃꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯖꯣꯟꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯥꯁꯦ ꯃꯈꯜ ꯈꯔ ꯂꯩꯌꯦ ꯃꯥꯒꯤ ꯄꯣꯠꯁꯦ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯒꯤꯗ ꯕꯦꯕꯤ ꯄꯥꯎꯗꯔ ꯁꯥꯏ ꯁꯣꯞ ꯁꯥꯏ ꯁꯥꯄꯣꯟ ꯁꯥꯏ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯒꯤꯗ
ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯝꯄꯅꯤ ꯅꯠꯇꯦ ꯏꯟꯗꯤꯌꯥꯗꯕꯨꯗꯤ ꯃꯥꯒꯤ ꯕꯦꯁ ꯂꯤꯡꯈꯠꯂꯒ ꯏꯟꯗꯤꯌꯥꯗ ꯁꯄ꯭ꯂꯥꯏ ꯇꯧꯅꯕ ꯁꯥꯕꯒꯤ ꯋꯥꯅꯦꯕꯀꯣ ꯃꯥꯒꯤ ꯀꯝꯄꯣꯖꯤꯁꯟ ꯍꯥꯏꯗꯨꯗꯤ ꯑꯇꯩ ꯏꯪꯂꯦꯟꯗ ꯁꯥꯔꯤꯕ ꯌꯨ ꯑꯦꯁꯇ ꯁꯥꯔꯤꯕ ꯃꯌꯥꯝꯁꯤꯒ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯑꯗꯣ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯃꯌꯥꯝꯗꯗꯤ ꯖꯣꯟꯁꯟꯁꯀꯤ ꯃꯥꯒꯤ ꯄꯥꯎꯗꯔ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯤ ꯂꯣꯏ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯕꯤꯗ꯭ꯔꯤꯀꯣ ꯂꯣꯏ ꯊꯤꯡꯈ꯭ꯔꯦ ꯃꯥꯒꯤ ꯀꯦꯃꯤꯀꯦꯜ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯀꯦꯃꯤꯀꯦꯜꯗꯨꯗ ꯑꯉꯥꯡꯒꯤ ꯍꯛꯆꯥꯡ ꯁꯣꯛꯄ ꯌꯥꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯑꯦꯅ ꯃꯤꯒꯤꯗꯤ ꯊꯤꯡꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯊꯤꯡꯅꯤ ꯊꯤꯡꯉꯣꯏꯅ ꯀꯣꯔꯠꯀꯤ ꯃꯇꯦꯡ ꯂꯧꯅꯕꯗ ꯀꯣꯔꯠꯅ ꯌꯥꯏ ꯌꯥꯗꯦꯅ ꯇꯧꯅꯔꯤꯁꯤꯅꯦꯀꯣ ꯃꯤꯗꯤ ꯅꯍꯥꯟꯅ ꯊꯤꯡꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯇ ꯍꯧꯔꯛꯏꯅꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯏꯟꯗꯤꯌꯥꯒꯤ ꯍꯤꯗꯥꯛꯁꯦ ꯌꯥꯝ ꯐꯕꯁꯨ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯁꯦꯚꯤꯡ ꯗ꯭ꯔꯒꯁꯨ ꯃꯃꯤꯡ ꯆꯠꯂꯤ ꯃꯥꯂꯦꯝꯗ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗ ꯁꯥꯕ ꯄꯣꯠ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯥꯈꯤꯕꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯁꯤꯕꯒꯤ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯁꯤꯕꯒꯤ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯤꯖꯤꯟꯅꯕ ꯍꯤꯗꯥꯛꯅ ꯃꯈꯜ ꯑꯃ ꯃꯄꯥꯟꯗ ꯊꯥꯕꯅ ꯃꯈꯜ ꯑꯃ ꯇꯧꯋꯦꯕꯀꯣ ꯃꯄꯥꯟꯗ ꯊꯥꯕꯁꯤꯁꯨ ꯑꯗꯨꯝ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯗꯨꯝ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯀꯝꯄꯅꯤꯁꯦ ꯌꯦꯡꯉꯨꯕꯀꯣ ꯑꯩꯈꯣꯏꯅ ꯆꯞ ꯃꯥꯟꯅꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯝꯄꯣꯖꯤꯁꯟꯁꯦ ꯑꯃꯗ ꯄꯤꯕ ꯑꯃꯗ ꯇꯦꯕ꯭ꯂꯦꯠ ꯑꯃ ꯃꯃꯤꯡ ꯊꯣꯜꯂꯦ ꯑꯃꯗ ꯇꯦꯕ꯭ꯂꯦꯠ ꯃꯃꯤꯡ ꯊꯣꯜꯂꯦ ꯃꯃꯤꯡ ꯊꯣꯜꯂꯤꯕ ꯀꯝꯄꯅꯤ ꯄꯣꯠꯇꯤ ꯆꯞ ꯃꯥꯟꯅꯕ ꯄꯣꯠ ꯑꯩꯈꯣꯏ ꯌꯥꯎꯔꯤꯁꯦ ꯑꯅꯤꯁꯤ ꯃꯃꯜ ꯃꯥꯟꯅꯗꯦ ꯌꯥꯝ ꯊꯤ ꯈꯦꯠꯅꯩꯌꯦꯕꯀோ ꯌꯥꯝ ꯊꯤ ꯈꯦꯠꯅꯖꯥꯠꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯌꯦ ꯑꯗꯨꯅ ꯖꯣꯟꯁꯟꯁꯀꯤ ꯃꯥꯒꯤ ꯀꯝꯄꯅꯤꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯋꯥꯊꯣꯛꯁꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯆꯨꯝꯃꯦꯅ ꯈꯜꯂꯤ ꯃꯇꯝ ꯁꯥꯡꯅ ꯃꯥꯒꯤ ꯇꯦꯁꯀꯤ ꯔꯤꯖꯜꯇꯨ ꯄꯣꯔꯛꯑꯒ ꯀꯣꯔꯠ ꯌꯧꯅꯔꯕꯅꯤꯅ ꯀꯣꯔꯠ ꯂꯦꯞ ꯇꯥꯔꯦ ꯑꯗꯨ ꯏꯟꯗꯤꯌꯥ ꯒꯃꯦꯟꯒꯤꯁꯨ ꯐꯦꯔ ꯑꯃ ꯂꯧꯒꯗꯕꯅꯤ ꯃꯥꯒꯤꯁꯨ ꯐꯦꯔ ꯂꯧꯒꯗꯕꯅꯤ ꯀꯣꯔꯠꯇ ꯀꯣꯔꯠꯀꯤ ꯃꯇꯦꯡ ꯄꯥꯡꯗꯕꯤꯗꯕꯀꯣ ꯁꯤꯒꯨꯝꯕ ꯍꯖꯥꯔꯠ ꯄꯣꯠꯁꯤꯡꯗꯨꯗꯤꯕꯀꯣ ꯃꯁꯤꯗꯤ ꯃꯥꯒꯤ ꯃꯦꯁꯤꯅꯔꯤ ꯂꯩꯅꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯀꯔꯤꯝ ꯌꯦꯡꯗꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯆꯥꯔꯤꯕ ꯇꯦꯕ꯭ꯂꯦꯠ ꯃꯌꯥꯝꯁꯤꯡꯁꯤ ꯁꯥꯏꯠ ꯏꯐꯦꯛ ꯀꯌꯥꯝ ꯂꯩꯔꯤꯕ ꯁꯥꯏꯠ ꯏꯐꯦꯛ ꯀꯔꯤꯅꯣ ꯀꯔꯤꯗ ꯐꯔꯤꯅꯣ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯦꯡꯒꯗꯕꯅꯦꯕꯀꯣ ꯌꯦꯡꯗꯅ ꯑꯃꯨꯗ ꯄꯨꯊꯣꯛꯑꯒ ꯇꯦꯛꯁ ꯄꯪꯂꯧꯗ ꯂꯧꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯀꯔꯤም ꯀꯥꯟꯅꯗꯦꯕꯀꯣ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯅꯤ ꯑꯩꯈꯣꯏ ꯁꯤꯅꯦꯕꯀꯣ ꯍꯛꯁꯦꯜꯒ ꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯁꯤꯡꯁꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕ ꯐꯩꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯤ ꯌꯧꯔꯀꯥꯟꯗ ꯀꯣꯔꯠꯀꯤ ꯋꯥ ꯉꯥꯏꯍꯥꯛ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯒꯃꯦꯟꯀꯤ ꯑꯣꯏꯕ ꯋꯥ ꯑꯃ ꯊꯝꯕ ꯐꯩꯌꯦꯅ ꯑꯩ ꯁ꯭ꯋꯥꯏꯗꯧꯅ ꯑꯩ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯑꯣꯖꯥꯅ ꯊꯝꯕꯤꯕꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ ꯉꯁꯤꯒꯤ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯗ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯝꯕ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯍꯦꯃꯟꯇ ꯀꯨꯃꯥꯔ ꯅꯤꯉꯣꯝꯕ ꯏꯗꯤꯇꯔ ꯁꯅꯥꯂꯩꯕꯥꯛ ꯑꯣꯖꯥꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯣꯖꯥ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯨꯕ ꯑꯃꯗꯤ ꯊꯧꯔꯝ ꯇꯥꯕꯤꯔꯨꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯗ